Loyalam E-PAO tabi bakutima po hitram susmitana namitangi pau pizari ahan da maru headline. Manipur Yaona State Kharada Delimitation Exercise Pangthoknaba Delimitation Commisionna Semdoklaba 2001 Census ta base tawtuna Delimitation Act 2002 gi matung ina draft working table ama semkhre. Richter scale da 7.7 magnitude yauna hakiba yuhada Myanmar amadi Thailand da state of emergency lauthokre. MP Lesemba Sana Jaubana Manipur gi yellow Purup Singh protection pibinaba house ki pukning chingsingkhre. Sanona Pijari Manipur Yaona State Kharada Delimitation Exercise Pangthoknaba Delimitation Commisionna Semdoklaba 2001 Census ta base Touba Delimitation Act 2002 gi matung ina draft working table ama semkhre. Manipur Yaona State Kharada Delimitation Exercise Pangthoknaba Delimitation Commissionna Semdoklaba 2001 Census ta base tawduna Delimitation Act 2002 gi matung ina draft working table ama semkhre. Amaromda delimitation exercise asi commission na hek lauthokibaga Congress party nang arang press conference amada 2001 gi census ta base tawduna pangthokani haina tawriba delimitation asi support tawde amadi masida BJP na karigidamak tumina leshilibano haina hangli. Chief Minister Oiramba MLA Okram Ibovina phongdokhibada Manipur gi district Kharada missing asi chada Chaniga kunwangwa yauri haina phongdokhiba lekhrabani ningsing bayai Delimitation Act 2002 asi 2001 gi census ta based toraga India pumbagi oina delimitation haibadi parliamentary amadi assembly seat sing adjustment tawnaba semkhiba ek amani Delimitation asina khwadigi hena sokhangani haina panariba state asi Manipur ni karigumba delimitation exercise asi tawrapa tarbadi Manipur da Chingi district ta Scheduled Tribe Assembly constituency asi seat ahum hengatkani amadi Tampaki district ge General Assembly constituency ahum hanthaba tabani haiki Phibam asi yenglaga 2005 ki September 21 Chief Minister Okram Ibobi Singh gi matamdugi government ki cabinet meeting amana Phamduna matam adugi central government amadi delimitation commission da hauzik leiriba assembly constituency singi structure kaidana adumak thambina ba haikhiba leikhrei maramdi karigumba Manipur da 2001 gi census ta base tawraga delimitation exercise tawba tarbadi ching amasung tampaki marakta khaibung taba amadi khana chainaba thoklapa yabagi oithokpa legani haina observation piduna lakhibani Masigi matung tarakpada hiram asiga mari lenana all political party gi mifam kauduna Manipur state ki oina 2001 census asigi asoiba kaya leibana hairiba census asi semdoktriba phawbadi Manipur gi oina delimitation exercise to hondaba haiba warep sing loduna thamkhiba leikhrei aduga 2005 ki November 18 da all political party ni lokhiba mirep adu Justice Kuldip Singh retired Supreme Court judge Chairman Delimitation Commission da memorandum oina pisinduna hauzik leiriba assembly constituency singi structure sing kaidana adumak thambina ba haikhiba leikhrei Richter scale da 7.7 magnitude yauna hakiba yuhada Myanmar amadi Thailand da state of emergency lauthokhrei ngasi ayuk pung 13 minute yankhairom taba matamda yamna kanba mawongda yumlo nariba Myanmar gi Sagai ing city da epicenter oiduna Richter scale da 7.7 magnitude yauna hakiba yuhada Thailand dagi Bangkok ta building kaya ninkhairatuna miyoi kuntrarom si khibaga lonana miyoi cha kaya asok apat nanghankhre amadi Sagai ing division da leba division asibu fauna haliba inwa thong namthakhre hari akanba yuha asi hakhraba matung after shock ta akanwa mawongda Bangkok amadi Myanmar gi Mandalay city da yuha haki Hakiba yuha aduda maru oina Bangkok city da awangba building kaya ningkhaiduna miyoi kuntrarom hena siba yaukhi aduga miyoi chama hena asoka panangki hari Mandalay city da su awangba building khara ningkhaibigi pau iwadida report tawri adubu Myanmar gi oina misi mina yawigi paudi leitri hari Amaromda ngasi ayuk hakiba yuha aduna maram oiraga Bangladesh amadi Bharat ke awang nopok thangba state sing dasu mayai oirap oina yuha haki adubu asok apan atek akagi paudi hozi phawat leitri Myanmar gi Sagaying city gi leimai dagi kilometer 10 luba maphamda epicenter oikiba yuha asina maram oiraga Thailand dagi Bangkok amasung Myanmar gi Mandalay da state of emergency sing mari lenaba government ki authorities sing na lauthokiba galonana yuha na atek akai thokhan khraba building
singi mafam singda lanmi amadi disaster management ki team singna mi kanbagi thabak leptana chathari haina agency singna phongdorakli MP Lesemba Sana Jawbana Manipur gi Yellow Purup Singh Protection Pibinaba House ki pukning chingsingkhrei MP Ningthau Sana Jawbana Parliament ke 0 hour da sensitive border state oiriba Manipur gi Yellow Purup Singh gi Protection Pibinaba House ki pukning chingsingkhrei MP Sana Jawbana Rajya Sabha gi attention draw tawduna hai Manipur state ta chawna demographic imbalance thoktuna Manipur gi asengba Yellow Purup Singh masagi state maktada yamna awaba mawongda leiriba asi atuba matamda positive oiba measure sing lokhatuna protection piba yamna mathau tai thengnariba khudong chadaba sing asi mathong maram khangdana kangpokpi Teknopal Chandel Chuchampur amasung Fairjol district singda Lising amaga chamapan humpumapan dagi lising ani kunmari fawada linkhatlagliba anoba school sing asina thokhanbani hairiba matam asida anoba school chatreka kunthra mathoi dagi lising amaga chatrok kunmari abnormal oiba anoba khul chongaga marfu humdoi hengatpa thengnari masi chahi yangkhai asida chada chamaga kunithoi hengatpani haiki adobo MP Sana Jawbana karamba furup no haina mayek sengna pandrabasu hairiba district sing asigi anoba khul sing asida kukizo marna namna tabak thenori mathong maram khangdaba district asida missing hengalaliba asida section wahai thamladuna MP na hai illegal immigrants sing asina Indian administration da changsilakpagi akiba lei amadi makhoi sing asina ningthina sambal khadriba Indo Myanmar border gi khudong chaba loduna naron da changsilaklaga India gi electoral politics da yaushilakpagi khudam changdam sing leiba hore hari Manipur asi Myanmar ga kilometer chahomga marfu nipan border share tawri aduga naga singna khundaba border gi khul sing asinda nauna khul nifuapan hengat pa thengnei amadi khul chongaga kunmapan dagi chongaga humdra tarukta hengat pa thengnei masi chamada mapan khak hengat pani naga sing asi Manipur ge asengba Yellow Purup amani haiki masigi mathakta central lengak na Manipur da English amaga chamapan yangkhai mathoi da best year oiraga illegal immigrants sing masak khangdok triba phawba amadi National Register of Citizens NRC mapung fana chathandri phawbadi kariguma makhal amatagi delimitation exercise tobiganu haina house ki pukning chingsingki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Sajibu Chairauba amadi Idul Fitr ki mingda dukan singna pot ki mamal ka hena yonbiganu haina phongdorakli Apunbagi saktam kaiba tungi miral kansi haiba pandamda leiriba kanglaipak minority welfare organization KMWO Manipurna lakliba Mars ki chaichat kuntra dagi pangthokodoriba maitai gi chahi haubat numit Sajibu Chairauba amadi Mars kuntra ma thoida pangthokodoriba Islam lining chatpasinge khwaidagi chawba kumhai Idul Fitr na lakpada lamdam asida leiriba lebak miyamda santi ki paujel pibaga loinana nungshi chanana leminana ba iramdam ama oirasanu haina yafa paujel Pibaga lunana anoba lengak ama semduna mihat mipun yaudaba misi mina thoktaba tangdu leitaba lamdam ama oirashanu haina yafa paujel pibaga lunana numit sing asida kanagumba dukan phamliba amadi potchai yoliba singna potchai gi mamal ka hena yonbiganu karigumba mamal ka hena yolamba thingnarabadi madugi apapatagi thodang sing masa masana pujagadabani haina organization asigi maikaidagi thokpa chirolamana phanglorakli DCC की मीटिंग दा MPCC की प्रेसिडेंट कैसाम मेगा चंद्रना लुचिंगबा DC की प्रेसिडेंट सिंगना सरुक याख्रे न्यू दिल्ली दा लेबा इंदिरा भवन दा पांगथोकपा DCC मीटिंग दा MPCC की प्रेसिडेंट के मेगा चंद्रना लुचिंगबा मणिपुर की DCC की प्रेसिडेंट सिंगना सरुक याख्रे के मेगा चंद्रना लुचिंगबा मणिपुर कांग्रेस की डेलीगेट अमद अदुदा डिस्ट्रिक्ट कांग्रेस कमेटी तरामरी की प्रेसिडेंट सिंगना सरुक याखी मिफम अदु AICC ना सिंदुना पांगथोखिबनी पुंग मरी चंगना पांगथोखिबा मिफम अदुदा कांग्रेस की प्रेसिडेंट मालिक अर्जुन खरगे LOP राहुल गांधी AICC की जनरल सेक्रेटरी ऑर्गेनाइजेशन KC वेणुगोपाल अमदी पार्टी असिगी मरु अबत लुचिंगबा कयासु सरुक याखी हाइरी प्रीपाकना अवाबा फंगदोरकली था असगी कुनमंगादा कंगलेपाक अमसुंग म्यांमार गी ngamkhai paringda leptana chatharakliba ningtam yaw lanthengda imaleba kidamak thawaina pontha pikraba KYKL MYAL gi pathau Lieutenant Angom Sanatomba Allies Ingo chahi kuntra taret amasung
Pripak Progi Marup Lance Corporal Maivam Noktonba Allies Nat Ngakpa Maitei Chahi Taranipan gi mafamda People's Revolutionary Party of Kanglaipak Pripak amasung masigi Lanmi Sanglup Red Army net nungaitaba phongdokpaga loinana laikhidraba singi mafamda ningtam yawal gi mapung phaba ikai khumnaba utuna awaba phongdokchari haina lona thingkraba party asigi Department of Publicity and Propaganda gi Publicity Officer Mangal Khumana khudyek piduna thadorakpa cherolamana hari Gerald asina makata aribadi chahi ani loishin pham khangna leinarakliba mapal lamdagi thomjilakpa kuki narco terrorist singna thokhanwa khutsemgi lal asida yeknaba mayang lanmi amadi makhoigi khunek KNAB gi apunba khutpuna loi mapugi yathang induna lebak asigi ningtamba hanjinnabagi damak Ningtam Yaolop Singna Taliban Ningtamba Amadi Apunba Kangleipak Adu Manungdagi Kahanaba Selakpa Lalong Amadi Yaol Iho Asibu Loishinaba Honoragliba Asida Yaolup Singi Apunba Force na Mapung Fana Mayok na Duna Mighty Bapiduna Lagli Mayok na Balanfam Adugidamak Pripak na Lamdam Asigi Apunba Ningtam Yaoloi Shingidamak Chautoksay Amadi Makhoibo Awang Batakta Ikai Kunabu Uchari Laikhidraba Anigi Imung Manung Marimata Marup Mapang Amadi Sagay Nataina Nanghoriba Kaina Bagi Awaba Chaitheng Asida Pripak na Thamoy Shokna Nungaitaba Phongdok Pagaluna na Athoba Anigi ma Thawai Mirel na Mapu Magi Kailekol da Ingna Chikna Labor Oirasunu Haina Phongdorakli Luang Them Mukeski Langla Langjil Khangnaba Thiba Humagi Thabak Chathari Haina Police na Phongdorakli Tha asigi tara tarukta mayumdagi thokibadagi ngasi phawa thiba khangnana leiriba luang them mukeski langla langjil khangnaba Manipur Police Assam Rifles amadi tongan ba security agencies singna akanwa mongda thiba humbagi thabak chathari haina Manipur Police na thadorakpa cherol amana hairi cherol asina hai Kaisampat lema jam laikai dagi L Gyanendra Das ki machanupa luang them mukesh tha asigi tara tarukta mayumdagi thokibadagi thiba khangnana leirakli bani mahaki langla langjil khangdoknabagi damak security force na maru oina Bisnupur amasung Chuchampur district ki lona ba mafam sing Zozang Tek amadi all Kasar road na chingba tongan ma mafam kayada advanced technological data analysis amasung intelligence report ki mating na thiba humbagi thabak chathari authority na so search operation asigi strategies sing yathoknaba awangba thaki security coordination mifam sing pangthokli Kanagumbana mari lenaba information natraga search operation asida mateng oigadaba paushing leirabadi police ta pau piduna mateng pangbiu haina su cherola sina makhadana phongdorakli Sajibu Noma Cherauba Numit Tatnaba Numit Thoklabasu take the Kaidana Pangthoknaba Laitho Pangthoklagani Haina Kangzia Mangang na Phongdorakli Tha asigi kontra normalizing numit ta pangthokadoriba Sajibu Nongma Panba Cherauba Numit asi Tatnaba Numit Thoklabasu take the Kaidana Pangthokpa Yanaba Sana Konung Utra Sanglena Laitho Pangthoklagani Miyamna Pukning Laitana Cherawa Pangthokpiu Haina Sana Konung Utra Sanglengi Maicho Purel Professor Ngariambam Kangzia Mangang na Phongjelakli Hiram asiga mari lenana ngasi sana konung utra sanglenda sana konunggi phamnaiba singyauna pangthokiba paugi mifam amada wafam asi phongdokladuna mahakna hai chahi amagi manungda amuktang pangthokpa Sajibu Noma Panba Cherauba asi handak chahigi oinadi Tatnaba Numita thokle Tatnaba Numita pangthokpa thoram amadi laitho pumnamak mahi leiruidaba ama oibana miyamda nungnangba ama poknori masi koknaba sana konung utra sanglena laitho pangthoknaba firep lawre Tatnaba Numit Habasi Thakta Leriba Marol Taret Amadi Khada Leriba Marol Taret Habadi Nonglon Taret Amadi Lairon Taret Asi Samnadaba Numitni Nonglon Taret Amadi Lairon Taret Ki Thong Asi Ngaren Lining Tho Amadi Angai Lema Haiba Imana Sangliba Numitni Tatnaba Numit Asi Lining Tho Amadi Lairembi Ani Asigi Prothabat Numini Tanariba Numit Asida Laigi Thoram Pangthokpa Yanaba Sana Konung Uttara Sanglena Sajibugi Nongma Panba Cherauba Numit ki Ayupung Taret ki Mamangda Angairen Lining Tho Amadi Angai Lema Imada Athenpo Katuna Amadi Laitho Pangthoktuna Irat Thoni Thoram Pangthokani Laitho asi pangthoktuna lining tho amadi lairembi ani asida haizaraba matungdadi numit asigi ayupung mari haibadi pung 12 di Tatnaba leiraroi maram asina lebak miyamna chingnadana amadi pukning leitana Cherauba Numit asigi ayupung 3 tagi numidang pung 3 phawgi manungda Cherauba gi thoramsing mapung phana pangthokpiyu haina mahakna makhatana phongdokhi Security Force na masing yamlaba khuchu khulai amadi nongmai marusing Langol Housing Complex tagi fagarkhre
Manipur Police amasung Central Paramilitary Force ina ngarang numidang Lamphai Police Station gi manung chanba Langol Housing Complex da thiba humagi thabak sing chathabada masing yamlaba khuchu khulai sing fagat bangam khrei. Official oiba pau amagi matung inna Security Force na thazaningai oiba pau ama phangbadagi Imphal West District Police amasung Central Security Force singge apunba khutpu amana ngarang numidang athengbada Lamphai Police Station gi manung chanba Langol Housing Complex ki quarter singda surprise operation chathaki. Security Force singna chathakiba operation adu Langol Housing Complex Ahanba quarter number TA 42 dani. Hairiba quarter adugi manungda lalhauba singna lochinduna thamlambani haina chingnaba khuchu khulai amadi nongmai maru sing fagapra ngamki hari. Security Force singna fagalaba potlam sing adudi magazine aniga konana SLR ani maru kun magazine singa konana insas rifle ani maru kun submachine gun carbine ani bulletproof plate taruk bulletproof vest turret camouflage pen kulhumjoy camouflage shirt kun camouflage cap tarataruk amadi technical waist belt kunithoi hari. Security Force na fagalaba khuchu khulai nomai maru amade atai potlam sing Lamphai Police Station da makhataba investigation gi dama khusina khre hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada marueba pau amuka hana pizari. Manipur Yaona State Kharada Delimitation Exercise Pangthoknaba Delimitation Commisionna Semdoklaba 2001 Census based Tounaba Delimitation Act 2002 gi matung ina draft working table ama semkhrei. Richter scale da 7.7 magnitude yongna hakiba yuhada Myanmar amadi Thailand da state of emergency lauthokhrei. MP Lesemba Sana Jawbana Manipur gi yellow purup sing protection pibinaba house ki pukning chingsingkhrei. Matang asida Loyalam E-PAO na numidangi pau pibil lozare tabiri ba khudimako amuka hana khurumjari.